ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯑꯅꯤꯅꯤꯀꯣ ꯁꯤ ꯏꯃꯧꯁꯤꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯣꯝꯆꯥꯒꯤ ꯁꯣꯄꯣꯟꯒꯤ ꯑꯗꯩ ꯏꯃꯧ ꯑꯃ ꯀꯣꯟ ꯆꯠꯈ꯭ꯔꯦ ꯏꯃꯧ ꯑꯃ ꯁꯣꯝꯗ ꯂꯩꯔꯦ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯅꯤꯟꯒꯤ ꯏꯃꯧꯁꯤꯅ ꯏꯃꯧ ꯑꯅꯤꯁꯤꯒꯤ ꯑꯩꯅ ꯑꯃꯅ ꯃꯥꯔꯁꯀꯤ ꯇꯥꯡ 5ꯗ ꯑꯣꯡꯕ ꯑꯃꯅ ꯇꯥꯡ 6ꯇ ꯃꯥꯔꯁꯀꯤ ꯇꯥꯡ 6ꯇ ꯑꯁꯤꯅ ꯑꯗꯩꯗꯤ ꯑꯁꯤ ꯏꯃꯧꯁꯦ ꯑꯩꯈꯣꯏ ꯏꯅꯤꯟꯒꯤꯅꯤ ꯇꯥꯆꯧꯒꯤ ꯃꯃꯣꯏꯒꯤꯁꯨ ꯏꯃꯧꯅꯤ ꯇꯥꯡ ꯃꯥꯔꯁꯁꯤꯒꯤ ꯆꯠꯂꯤꯕ ꯊꯥꯁꯤꯒꯤ ꯇꯥꯡ 6ꯇ ꯍꯣꯡꯕ ꯑꯗꯨꯒꯩꯗꯤ ꯉꯁꯥꯏ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯇꯥꯕꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯁꯣꯄꯣꯟꯒꯤ ꯏꯃꯧꯅꯤ ꯁꯤꯁꯨ ꯃꯥꯅ ꯇꯥꯡ 13ꯇ ꯑꯣꯡꯕ ꯆꯠꯂꯤꯕ ꯊꯥꯁꯤꯒꯤ ꯏꯃꯧ ꯑꯅꯤꯁꯤ ꯆꯥꯛ ꯀꯧꯖꯕ ꯏꯃꯧ ꯑꯅꯤꯁꯤ ꯆꯥꯛ ꯀꯧꯕꯁꯤꯗ ꯑꯅꯧꯕ ꯏꯃꯧ ꯑꯅꯤꯁꯤ ꯆꯥꯛ ꯀꯧꯕꯁꯤꯗ ꯑꯩꯅ ꯏꯃꯥꯟꯅꯕ ꯏꯌꯥꯝꯕꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯌꯥꯎꯍꯟꯅꯤꯡꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯩꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯇꯥꯔꯦ ꯇꯤꯟꯅꯖꯕ ꯃꯣꯏ ꯌꯥꯎꯍꯟꯅꯤꯡꯕꯗ ꯍꯥꯏꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄ ꯉꯁꯤ ꯂꯥꯏꯔ ꯁꯪꯒꯥꯏꯁꯦ ꯃꯌꯥꯝ ꯂꯥꯛꯄꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯍꯔꯥꯎꯖꯔꯦ ꯍꯧꯔꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯍꯥꯏꯔꯨꯕ ꯀꯥꯟꯗꯍꯔꯥꯎ ꯂꯥꯏꯔ ꯁꯪꯒꯥꯏꯁꯤꯒ ꯏꯌꯥꯝꯕꯁꯤꯡ ꯃꯔꯨꯞꯁꯤꯡꯅ ꯂꯥꯛꯄꯤꯕꯁꯦ ꯑꯩ ꯐꯖꯅ ꯍꯔꯥꯎꯖꯔꯦ ꯄꯦꯟꯖꯔꯦ ꯍꯧꯕꯤꯔꯣ ꯆꯥꯛ ꯆꯥꯕ ꯍꯧꯔꯁꯤ ꯑꯗꯩ ꯏꯃꯧ ꯑꯅꯤꯁꯦ ꯏꯃꯧ ꯑꯅꯤꯁꯤꯕꯨꯗꯤ ꯑꯃꯨꯛꯇꯪ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯁꯤ ꯃꯌꯥꯝ ꯆꯪꯅ ꯑꯩ ꯏꯃꯧ ꯑꯅꯤꯒ ꯅꯧꯅ ꯊꯤꯔꯛꯏꯁꯦ ꯃꯣꯏꯁꯤꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯑꯃꯇꯪ ꯃꯌꯥꯝꯅ ꯑꯝꯇ ꯄꯤꯕꯤꯁꯤ ꯐꯔꯦ ꯂꯧꯔꯁꯤ ꯐꯖꯩ ꯑꯗꯨꯏ ꯋꯥꯗꯣ ꯄꯥꯡꯒꯟ ꯃꯊꯧꯅꯦ ꯑꯉꯥꯡꯁꯨ ꯌꯥꯝꯕ ꯑꯗꯩ ꯅꯨꯄꯥꯁꯨ ꯃꯁꯤꯡ ꯌꯥꯝꯕ ꯅꯨꯄꯤꯁꯨ ꯁꯨꯝ ꯌꯥꯎꯕ ꯑꯩꯈꯣꯏ ꯌꯥꯝ ꯆꯌꯥꯝ ꯃꯊꯧꯅꯤꯀꯣ ꯐꯔꯦ ꯃꯌꯥꯝ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯁꯤꯈꯩꯁꯤꯒ ꯉꯁꯤ ꯂꯥꯏꯕꯛ ꯐꯕ ꯑꯅꯤ ꯌꯥꯎꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯦꯝꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯀꯩꯅꯣ ꯌꯥꯎꯕ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯃꯁꯨ ꯊꯪꯅꯔꯤ ꯑꯣ ꯁꯣꯝꯗ ꯍꯣꯏꯅꯦ ꯑꯗꯩꯗꯤ ꯅꯪꯁꯨ ꯅꯣꯏꯕꯥꯅꯤꯁꯨ ꯌꯥꯝꯅ ꯈꯦꯠꯅꯗꯦꯗ ꯅꯣꯏꯗꯤ ꯂꯥꯕ ꯉꯥꯛꯇꯅꯦꯕ ꯂꯥꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯏꯌꯥꯝꯕꯗꯤ ꯁꯛꯁꯦ ꯐꯖꯅ ꯉꯥꯜꯂꯦ ꯄꯤꯛꯇ꯭ꯔꯤ ꯂꯧꯈꯣꯏ ꯂꯧꯊꯣꯛꯇꯦ ꯑꯣꯁꯨꯛꯁꯨ ꯂꯥꯕ 3 ꯁꯣꯃꯣꯔꯗꯤꯅ ꯂꯥꯕ 2 ꯏꯌꯥꯝꯕ ꯁꯥꯝꯀꯤꯁꯣꯔꯗꯤ ꯃꯁꯤꯡ ꯌꯥꯝꯃꯤꯗ ꯆꯥꯔꯤꯉꯩꯗ ꯌꯥꯝ ꯉꯥꯡꯅꯔꯣꯏꯁꯦ ꯑꯩꯅ ꯁꯤ ꯍꯥꯏꯔꯤ ꯃꯔꯝꯁꯦ ꯑꯩ ꯏꯃꯧ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯩꯈꯣꯏ ꯅꯥꯠꯁꯦ ꯃꯁꯤꯡꯁꯨ ꯌꯥꯝꯍꯟꯅꯤꯡꯕ ꯄꯥꯡꯒꯟꯁꯨ ꯀꯟꯅꯤꯡꯕ ꯅꯨꯄꯥꯁꯨ ꯌꯥꯝꯍꯟꯅꯤꯡꯕ ꯅꯨꯄꯤꯁꯨ ꯌꯥꯎꯍꯟꯅꯤꯡꯕ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯃꯔꯧ ꯌꯥꯗꯦ ꯑꯩꯈꯣꯏ ꯚꯥꯏ ꯉꯁꯥꯏ ꯅꯣꯏ ꯆꯥꯕꯩ ꯊꯛꯄꯩꯗꯣ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕ ꯏꯃꯥ ꯆꯥꯔꯕꯣ ꯀꯩꯅꯣ ꯄꯤꯔꯛꯇ꯭ꯔꯤꯕꯣ ꯄꯥꯎ ꯄꯤꯖꯔꯕꯣ ꯍꯥꯎꯋꯦ ꯍꯥꯏꯕ꯭ꯔꯣ ꯉꯁꯤꯗꯤ ꯐꯔꯦ ꯃꯣꯏꯅ ꯑꯉꯥꯡꯁꯤꯡꯅ ꯁꯣꯝꯗ ꯁꯤꯜꯂꯤ ꯑꯩꯈꯣꯏ ꯏꯃꯧ ꯑꯅꯤꯁꯤ ꯍꯥꯟꯅ ꯄꯤꯖꯅꯤꯡꯕꯅꯤ ꯑꯗ ꯏꯃꯧ ꯑꯅꯤꯁꯤ ꯆꯥꯗ꯭ꯔꯤ ꯑꯉꯥꯡꯁꯤꯡ ꯁꯣꯝ ꯂꯩꯔꯦ ꯏꯃꯧ ꯑꯅꯤꯁꯤ ꯀꯗꯥꯏꯅꯣ ꯏꯃꯧ ꯑꯃꯗ ꯁꯦ ꯂꯩꯔꯦ ꯅꯣꯏꯅ ꯃꯐꯝꯁꯤ ꯄꯤꯛꯄꯅꯤꯅ ꯂꯣꯏꯔꯦ ꯄꯨꯂꯞ ꯄꯨꯟ ꯆꯥ ꯐꯪꯗ꯭ꯔꯦ ꯄꯨꯂꯞ ꯄꯨꯟꯅ ꯏꯃꯧ ꯑꯅꯤꯁꯤ ꯍꯥꯟꯅ ꯄꯤꯖꯒꯗꯕꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯥꯊꯣꯛꯑꯦ ꯅꯣꯏ ꯋꯥꯅꯤ ꯄꯤꯖꯅꯤ ꯍꯥꯏꯅ ꯆꯥꯛ ꯀꯧꯔ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯥꯊꯣꯛꯏꯁꯦ ꯅꯣꯏ ꯋꯥꯔꯧꯅꯨ ꯈꯪꯉꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯊꯣꯡ ꯊꯥꯛꯄ ꯃꯌꯥꯝꯁꯦ ꯋꯥꯔꯦ ꯂꯥꯏꯔ ꯁꯪꯒꯥꯏꯅꯤꯀꯣ ꯃꯣꯠꯄꯅꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯣꯔꯤ ꯀꯥꯡꯕꯨꯁꯨ ꯅꯣꯛꯅꯕꯤꯅꯨ ꯊꯥꯅꯤ ꯀꯩꯅꯣꯗ ꯐꯦꯁꯕꯨꯛꯇ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯥꯎꯔꯝꯕ꯭ꯔꯣ ꯀꯩꯅꯣ ꯃꯌꯥꯝꯕꯨ ꯀꯔꯤꯅꯣ ꯃꯣꯔꯣꯛꯂꯣ ꯄꯤꯔꯛꯀꯦ ꯑꯗꯨꯏꯗꯤ ꯍꯥꯎꯔꯝꯕ꯭ꯔꯣ ꯑꯣꯏꯕꯩ ꯑꯣꯁꯣ ꯍꯥꯎꯕ꯭ꯔꯣ ꯗꯗꯥꯁꯤꯡ ꯑꯝꯇ ꯍꯪꯖꯒꯦ ꯗꯗꯥ ꯋꯥꯕ꯭ꯔꯣ ꯐꯔꯦ ꯑꯗꯨꯏꯗꯤ ꯏꯆꯥꯅꯨꯄꯤꯅꯤ ꯋꯥꯔꯦ ꯃꯥꯁꯨ ꯄꯣꯔꯣ ꯐꯔꯦ ꯑꯩꯁꯨ ꯆꯥꯕ ꯐꯝꯃꯒꯦꯀꯣ ꯃꯌꯥꯝꯒꯤ ꯌꯥꯊꯪ ꯅꯤꯡꯖꯔꯤ ꯑꯌꯥꯕ ꯊꯣꯛꯂꯛꯑꯦ ꯃꯅꯨꯡꯗ ꯁꯤꯜꯂꯤ ꯃꯧ ꯑꯅꯧ ꯑꯃꯅ ꯃꯌꯥꯝꯒꯤ ꯍꯧꯕꯗ ꯁꯤꯟꯕ ꯑꯃꯅ ꯅꯣꯠꯄꯗ ꯊꯣꯛꯍꯜꯂꯛꯑꯁꯦ ꯐꯔꯦ ꯔꯖꯥ ꯅꯪ ꯑꯄꯥꯝꯕꯗꯣ ꯂꯥꯛꯑꯕꯣ ꯂꯥꯛꯑꯦ ꯀꯅꯥ ꯂꯧꯗꯣꯔꯦ ꯂꯥꯛꯍꯧꯔꯣ ꯅꯣꯂꯣ ꯏꯃꯧꯁꯤꯗ ꯌꯦꯡꯅꯤꯡꯉꯤꯗ ꯃꯥꯏꯕ ꯑꯩꯉꯣꯟ ꯅꯪ ꯅꯣꯠꯂꯦꯕ ꯈꯤꯇꯪ ꯍꯥꯞꯄꯣ ꯌꯥꯝ ꯂꯦꯟꯗꯦ ꯌꯥꯔꯦ ꯑꯗꯣ ꯏꯃꯧꯗꯨ ꯁꯤꯅꯤ ꯈꯗꯦꯝꯕꯥꯡꯒꯤ ꯏꯃꯧꯗꯨ ꯁꯤꯅꯤ ꯄꯨꯊꯥꯗꯣꯔꯒꯤ ꯏꯃꯧ ꯍꯥꯏꯗꯣ ꯗꯥꯅ ꯍꯥꯏꯗꯣ ꯁꯤꯅꯤ ꯏꯃꯧꯅ ꯍꯥꯞꯍꯜꯂꯤꯁꯦ ꯀꯩꯀꯥ ꯍꯥꯞꯍꯜꯂꯨꯗ
show one imo budo imo je habla ino ka hapalo o so ka hapalo silsilo ei je lo dai lo khoi lai ba kin ning dong ni je awang lai ba ma thom ta ni hapo laina ma na egi na ne yong ja ke thamma ma le ma na I thom ta sa wa kan da de kuntha ni phu ko jaw I sak sara am sa ba ngasi se je ai du likrani ai le hora ro yan ling ning apa ma le adune ai do ling ning apa ma le aduna BJT हमसे कौतुकता में hango kau tho hango अरे कोई बात नहीं चला चोरी भी Ko me am lak. kai ai ba da ye kai no ai ge do da बहुत ही फंगना भी कहीं को दिन लग जाए ना कुछ आप जब मुक्ति रो लोग में लग जाए te no ji ai ge dong ta nga na yu dunia ai do तो क्या मने आई जोन जे जब फजब तो हुआ जब इन जान नुआई बत को मतन सनिंग बा ta so ge di ma sa ni su de ka mai na to do je da to na ni su la je ai bo I mo je đi lại bulari khoi nhà cái nuôi này chỉ nào cái gì cũng không rồi hai do ka no nang bo लाइफ चिमो मौजू ना उदोई नहीं तो hao tra bo kai ro ning do Kura chứ chẳng hỏi hay bảo. fa ko hola ke do de Ora khi họ có đến hay mới hàng thì lối sau này. ai ngon da lai de te ju Cha đi này, cha đi. Cũng có đến Cái gì họ cũng có chuyên nghiệp cái lên chặt chạy mà. Nó tôi phone là cha nó ngoài. Đây là